Ngasigi wari asi Nita kaubi nupi macha amagini. Nongma ahing ama Nita mahaki anaba mamagi tamakta hidak leiraga mayumda halaklami. Nita ki mayumgi lambigi marakta yamna ariba amadi mallaba laisang ama leirami. Mahak wamankhiduna laisang aduda famduna ngaihak potharami. Mahakna laisang aduda famduna potharingaida kangkahungtuna laisang adugi manungdagi makhol ama laklami. Mahakna makhol adu lakliba adomda yenglubada laisang adugi manungdagi masamo paraba nupa ahum khak chenduna thoglakpa urami. Makhoi ahum adugi marakta nupa amagi makuta laisang aduda paisa thadabagi upu macha adu paiba urami amadi makhoi ahum adugi mamai adu pina loina kupsilami. Nita na makhoi ahum adugi fibam amadi mong adu ubada makhoi ahum asi soidana laisang adugi upu macha adu huralaga tenthorakpa oiramgani haibadu khangba ngamlami. Adubu makhoi ahum adugi maraktagi laisang aduda famduna pothariba Nitabu urami. Nupa aduna Nitabu hek ubaga makhol adu khara chaurapna. Oi, noi ani nupi macha se faru cho. Ei paisa upuse yenglamge. Haiduna hairaklami. Nupa adugi wahi adu tabada Nita su mathai adu hingauraga loire khanduna mafam adudagi kanna chellaklami. Nita na chenba adu ubada nupa ahum adugi maraktagi nupa ani khakna Nitabu kanna tanaraklami. Nita chena mahaki khunna dugi anakpada leiba ting amada yauraklami. Mafam aduda Mahakna yamna chauraba konung ama urami. Konung adu Rani Durgamati gi konung oirami. Nita Mahakna angang oiringaidagi konung adugi maramda angakpa amadi akiba wari kaya ama taaduna laklami. Maram aduna Mahak konung adugi mamangda yamna kina leptuna leirami. Adubu Nita nupa ani adudagi nanthoktuna lambi amata leitabadagi Mahak kirasu kina konung adugi manungda changlami. Nita na konung adugi thong adu hangdoktuna manungda hek changbaga kanba nuksit ama silaklami. Konung adugi manunggi kachin amada yamna chauraba painting ama thetuna leirami. Nita na painting aduda sari angangba setpa nupi ama mangaksamda thauri yechinduna leiba urami. Amadi nupi adu thauri aduna yanduna leirami. Adugumba akiba painting adu ubada Nita masadu yamna pakhatlami amadi yamna kirami. Adubu ikang khangutana faklangda thetuna leiramba painting adu makhada yamna kana taraklami. Painting aduna hek tarakpaga ikang khangutana kanba nuksit ama silaklami amadi Nita masadu yamna inglaklami. Maram aduna Mahak ingba fananaba haiduna masadu kupsinba yaba figumba ama tirami. Mahakna thina konung adugi mathakta kakhalubada ama leiba urami. Adugi thong adu londuna leirami. Nita na adugi thong adubu yengduna leiringaida ikang khangutana nuksit yamna kanna silaklami amadi adugi thong adu handoklaklami. Adugi thong aduna hek hangdorakpaga Nita na adugi manungda angangba machugi sari ama taaduna leiba urami. Sari angangba adugi hek manakta yamna mallaba lairik amasu taaduna leiba urami. Lairik adu nuksit silapaduda masa matanta hangdoraklaklami. Lairik adubu Nita na lakhatuna parubada lairik aduda Rani Durgamati gi maramda karigumba khara iduna leiramba thengnaki. Nita na lairik adubu paringaida amaromda mahaki maningda tanarakiba Huranba adusu Rani Durgamati gi konung adugi manungda tanglaklami. Huranba aduna Nitabu thiba konung adugi manungda tongan-tonganba maikeida chatlami. Huranba amana konung adugi mathakta kakhalami amadi Huranba amana konung adugi makhada leiduna Nitabu thiba haurami. Huranba aduna siridagi konung adugi mathakta kakhatpa matamda siri adugi manakta leiba faklang amada switchboard ama leiba urami. Mahakna switch adu on torubada konung adugi mathak thangba sarukti amadi lambi singda thalamba maising adu loina thalaklami. Maising aduna hek thalakpaga Huranba aduna leimaida ina pungtei teirba kungulgi mami mayam amata aduna leiba urami. Kungul mami adu ubada Huranba aduna Nita lambida chellakpa matamda makhong adu sokpa oiramgani haiduna khalami amadi kungul mami adugi maningda ina aduna chatlami. Huranba aduna konung adugi mathaki aroiba saruki kachin amada ngangba machugi sari setuna nupi ama famduna leiba urami. Nupi adu Huranba nupa aduda maning leithoktuna leptuna leirami. Maram aduna Huranba aduna nupi adugi masak adu uba fanglamde.
Huranba aduna leptuna leiriba nupi adu Nitani haiduna khalami amadi munna yengduna leirami. Adubu nupi aduna maning lethuraktuna nupa atuda hek yenglakpaga nupa atuna ukhiba adu mahak thajaba ngamlamdi amadi masa pumbagi tu adu chap yunglami. Nupi aduna mahaki makok atuda mahakna setliba sari aduna kupsilami amadi mahaki mamai adu masamna loina kupsilami. Nupi aduna Huranba adubu hek ubaga yamna kana lauraklami. Nupi aduna laubagi khonjel adu aduki matik ta haurami haibada mafam aduda thalamba maising adu amamamta kaiba hauraklami. Maising aduna hek kaikibaga mafam adu pungmamamlami amadi nupi adusu mafam adudagi mangki. Amaromdana Konung adugi makha thangba saruk adugi manungda makhada lehoba Huranba aduna Nitabu thirami. Makha thangba saruk adugi corridor aduda yamna chaurba mingsel ama thetuna lerami. Mingsel adubu hek ubaga makhada lehoba Huranba nupa adugi haksang aduda inung nungaitaba amadi akiba ama poklaklami. Matang aduda Mahakna mingsel aduda kanaguma magi mami taba urami. Adubu Mahakna maning hek leithoktuna yenglubada mafam aduda karamata leiba uramde. Mahakna koyeng yengduna leiringaida Mahakna ka amagi manungdagi nupi amana kapagi khonjel ama taraklami. Khonjel adu tabaga nupa adu ka adu tamna kanna chenduna chatlami amadi makhada famthaduna ka adugi thong adugi ahobadagi manungda yenglami. Mahakna adugi manungda nupi ama makhongda ina pungtei teituna chatuna leiba urami. Madu hek ubaga nupa aduna makhwangda yeplamba thang adu satoklami amadi ka adugi thong adu kanna hangdoklami. Adubu kanamata leiramdabaduda mahak ingangapna ka adugi thong adugi manakta leptuna ka adugi manungda koyeng yengduna leirami. Matang aduda mahakku kanaguma mana maninglomdagi yamna kanna ilaklami amadi mahakku ka adugi manungda insilaklami. Ka adugi manung adu pungmamamlami. Nupa adu hango hugalami amadi makhaudagi lighter ama puthoktuna chukhatlami. Amadi ka adugi manung adu koyeng yenglami. Second ani ahumuk yenglaba matungda Huranba aduna maning hek leithokpaga sari angangba setpa nupi adu mahaki hek mamangda leptuna leiramba thengnaki. Nupi aduna lighter adubu kamduna muthatlami. Madobada Huranba nupa adu aduki matik takirami haibada mahaka lakminakiba atopa Huranba nupa adugi maming kautuna yamna kanna lauba horaklami. Mahakna laubagi khonjel adu tabada atopa Huranba adusu mahaki manakta laklami amadi makhoi ani kimankhiduna Konung adugi manungdagi yamna kanna chenthoraklami. Makhoi anina Konung adugi thong adugi manak hek yaurakuna mapanda tholakke haiduna hek tawbaga makhoi anina yamna akiba amadi nupi amana yamna hauna nokpagi khonjel ama tarami. Khonjel adu aduki matikta haurami haibada khonjel adu Konung adugi manungda puning nilami. Khonjel adu tabada Huranba ni adu karimata khanthawa tawtana Konung adudagi thamna chenduna chatki. Ngaihak leiraba matungda Nitasu Konung adudagi thoklaktuna mahaki mayumda laklami. Mathangi namit nongalaba matungda ngarang nungtang thokiba thokdog adu Nitana mahaki mamanabida loina tamlami. Mahakna Konung adugi manungda lottuna leiringaida Mahakna aki akiba amadi mongi khonjel taba phanglami. Adubu Huranba ni aduna Konung adudagi chatrifau mahak ka amagi manungda Konung aduda lottuna leirami haiduna hairami. Nitana Mahakna hairibasing adu achumba ngakta oirabadi amadi Nita nungdang chupadu ka adugi manungda lottuna leiramba oiramlabadi sari angangba setpa nupi adu kanano. Nupi adu sengnamaki Rani Durgamati gi thawai urangbadra natraga Nita mahaki mamanabi aduda machintiba oiramgadra. Amadi Nita masamakna Huranba ni adubu kihanduna Konung adugi manungdagi chelankiba oiramgadra. Adubu faklangda thelamba painting adu angkautana tarakhiba amadi sari angangba ama ka adugi manungda leiramba sari angangba adugi manakta leiramba Rani Durgamati maramda iramba lairik Konung adugi manungda thalamba maising adu masa mathanta kairakhiba ina pungtei teiba khongulgi mamising mase pumnamak asigi angakpa amadi thajaba ngamdrawa wasing asigi explanation ngasi phabo kanamatana piba ngamdri adomna kari khali comment ta soidana ibiramu.
Facebook ta Manipuri horror story gi Facebook page fu follow tawiramo loinana karigumba wari asu mayamna pambi targadi channel asibu subscribe tawiramo amadi video asibu like and share amam ta tawiramo mathangi video da amuk unarasi habsiga loinana yangkopam loyang anbana mayam pumna mukti kainabagi yathang nejari